Ibudao Marging Polo Complex ta ahan ba Ibudao Marging Sagol Lamjin Pangthokre Polo Complex asi world class tourist spot oine ba semgat lagani haina Chief Minister Nongthombam Birena Phongdokre. National Family Health Survey ki madungina North East ki state singi manungda Manipur na nupi da khut thabada makok oiri miron binupi singda phubagi changsu adubak wangna lairi hairi. Sel kharagidamak nurse samadi doctor singi sinfam laikha tahangum si haina Jenims ki medical superintendent professor KH Lokeshwar na Phongdokre. Amadi Prithivigi mafam atayda phangdraba sangai haibasa makhalasina ngasidi malemda Manipur bu sak takpada achouba thaudang lauri hairi. IS News में इंग ताबिरी बपुम नमक पु आहान मक्तदा मोनिका मयंगबम न तराम न उक्चरी COVID-19 दगी ngak thuk naba khut toin hambiu hand sanitizer sizinabiu mask upiu fit taru ki distance hambiu yari makai vaccine dose na kapthok piu injection ba haibasina pum namaki aifbani haujik pau sanduk na pizari All Manipur Polo Association sinduna ngasi Ibudhau Marging Polo Complex ta ahan ba Ibudhau Marging Sagol Lamjil Pangthokre Sanaroi Taranipa na saruk yaduna group ahum thokna lamjil asi pangthokki baga loina final lamjil pangthokki Sagol lamjil asida Moirang Polo Club ki Kabrambam Victor na ahan mana funky Haubijam Ranisan na ani subamana funky Imphal East Polo Association gi TH Manisana na ahum subamana funky lamjil asi haudokpagi thoramda Chief Guest oina saruk yakiba Chief Minister Nongthombam Birena Phongdokibada Ibudhau Marging Polo Complex asi he na pakthok na ba honari mafam asi world class tourist spot ama oina semgat na kani haiki Honorable Firochi that this I eating park na kunugi so permanent oina ujila ibas hariba Hudson dugi manakta mari attest ho gaya abra madu architects in design engineers in design moigi park washroom amadi kitchen hapsen birakanda mapana ilakwa tourism homestay where they are na store sari siksi sahi store sharna ta store since permanent oina store sa mama sani ba RCC na fazla sarna permanent oina thamga sahi all sahi chupa kana gumna badai moigi business no kala bole rent lease load on the hourly moving more second partly Manalau Kraba Sanaroi Singda Selgi Mana Piduna Ikai Kumnabasu Utki Integrated Rural Development Service Organization IRDSO Wangjingna Sinduna 16 days of activism against gender-based violence campaign haudok pagaloina na ngasi malemgi atay mafam singda pangthok na bagum International Day for the Elimination of Violence Against Women githoram pangthokre Unite Activism to End Violence Against Women and Girls haibathim da IRE College of Fine Arts Wangjing Auditorium da pangthoki bathoram aduda IRE College of Fine Arts ki Principal MAYENGBAM Rajiv Kumar, SDPO Yaidipok TH Shanti, High Court of Manipur ki Advocate Maisnam Brojendro, Artist Jury Member Thaunaujam Nodia Chand, amasung IRE College of Fine Arts ki Faculty, Jury Member ki H Roji Nachingba Maruoiba Mihoi Kaya na Saruyaki. Tharamgi Sarugama Oina 16 Days of Activism Against Gender-Based Violence Campaign ga Marilena na tha sigitang kunda category ani thokna tongan ba team singda pangthokiba painting competition ge makok mathang takraba mahairoi singda sumana mathum singyen thoki campaign asigi matangda IRDSO gi chief functionary Noni Bala Narengbam na haikibada hangdak ki thoram asigi team asinupi angang singda chathariba miot minai sing asi hangat laktanaba aikhoigi thapak tawbagi chang asi hangat hansi haibani handaki thoram asida IRDSO na mahairoi singi class 4 dagi class 12 fawbada category ani thok na khaidok na painting competition pangthoki masigi maramdi competition asida piriba theme sing child marriage
gender equality, cyber crime, amasung child sexual abuse haibasing asi ngasigi haurakliba mahairoi singda hena kupthana khanghanningbadagi pangthokpani. National Family Health Survey ki matungina North East ki state singi manungda Manipur na nupi da khut thabada makok oiri miron bi nupi singda phubagi changsu adumak wangna leiri hairaduna aikhoi gi imungda Manaba Samaj ama Lerek Laba Matamda, Amana Amabu, Ikai Kumnaraba Matamda, Aikoi Gilamdam Asida, Manaba Samaj ama Oirakani Haiki. ꯑꯩꯈꯣꯏꯅ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯄ ꯀꯥꯟꯗ ꯅꯨꯄꯥꯗꯤ ꯇꯔꯥꯒꯤ ꯃꯄꯨꯅꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯗꯤ ꯑꯗꯨꯝ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯅꯨꯄꯥ ꯀꯞꯄ ꯍꯧꯅꯗꯦ ꯀꯥꯏꯅ ꯍꯥꯏꯕ ꯋꯥꯍꯩ ꯃꯆꯥ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯅ ꯏꯃꯣꯁꯟ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯠꯇꯣꯛꯄꯤꯕ ꯑꯗꯨꯒ ꯃꯣꯏꯁꯦ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯤ ꯃꯥꯜꯍꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯈꯦꯟꯅꯕ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯁꯤꯡꯅ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯌꯣꯛꯄꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯇꯣꯛꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯕ ꯌꯨꯅꯥꯏꯠ ꯇꯧꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯊꯤꯝꯗꯨꯗ ꯍꯟꯖꯟꯅꯁꯤ ꯁꯃꯥꯖ ꯑꯃ ꯁꯦꯝꯕꯗ ꯁꯃꯥꯖ ꯑꯃꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅ ꯄꯨꯟꯖꯟꯅꯔꯀꯥꯟꯗ ꯑꯟꯔꯤꯄꯣꯔꯇꯦꯗ ꯑꯣꯏꯕ ꯀꯦꯁꯦꯁ ꯃꯌꯥꯝꯁꯤꯡꯁꯦ ꯃꯐꯝ ꯆꯥꯅ ꯔꯤꯄꯣꯔꯠ ꯇꯧꯕꯤꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯏꯃꯨꯡꯁꯤꯡꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯦ ꯃꯇꯝ ꯆꯥꯅ ꯂꯣꯏꯁꯤꯟꯕꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ. IRE College of Fine Arts ki Principal MAYENGBAM Rajiv Kumar na hai nongmagi thoklakliba crime sing asida aikhoi chekshin ba mathau tai leiriba fiba masida nupi sing nasu yamna sonbada target oiraga nupa singna lana lamjing ba aduga nupi marakta su nupi na nupi otpa naiba kaya ama yauri pumnamak asina maram oiraga afaba family ama oiba ngamhande haina MAYENGBAM Rajiv Kumar na makhata na phongdoki ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯃꯗ ꯂꯥꯏ ꯍꯥꯏꯔꯤꯕ ꯃꯔꯝꯁꯦ ꯂꯥꯏ ꯌꯦꯛꯄ ꯇꯥꯔꯗꯤ ꯃꯥ ꯄꯨꯛꯅꯤꯡꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯌꯥꯗꯦ ꯌꯦꯛꯇꯣꯔꯤꯕ ꯄꯔꯥꯁꯤ ꯀꯔꯤꯒꯤꯅꯣ ꯁꯤꯅ ꯌꯦꯛꯄ ꯃꯇꯝꯗ ꯌꯦꯛꯑꯝꯗꯥꯏꯁꯤꯗ ꯃꯥꯅ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯂꯣꯏꯅꯃꯛ ꯃꯉꯣꯟꯗ ꯈꯟꯖꯜꯂꯒ ꯁꯦ ꯀ꯭ꯔꯥꯏꯝ ꯑꯦꯒꯦꯟꯁ ꯋꯨꯃꯦꯟꯕꯨ ꯍꯥꯏꯔꯁꯨ ꯅꯨꯄꯤꯗ ꯆꯠꯊꯕ ꯌꯦꯡꯍꯩꯗꯕ ꯇꯥꯍꯩꯗꯕ ꯀ꯭ꯔꯥꯏꯝ ꯈꯔ ꯍꯥꯏꯗꯤ ꯌꯥꯝ ꯁꯥꯊꯤꯕ ꯄꯣꯠ ꯈꯔ ꯊꯣꯛꯏꯕꯁꯤꯡꯗꯣ ꯃꯃꯤꯠꯇ ꯎꯍꯟꯗꯣꯔꯤꯅꯦ ꯃꯃꯤꯠꯇ ꯎꯔꯒ ꯃꯗꯣ ꯃꯥꯅ ꯌꯦꯛꯄꯒꯤ ꯐꯣꯝꯗ ꯃꯌꯥꯝꯗ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯍꯟꯗꯣꯏꯅꯦ ꯑꯗꯨꯏꯗꯤ ꯑꯉꯥꯡꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯌꯥꯗꯦꯕ ꯌꯦꯛꯇꯣꯔꯤꯕ ꯂꯥꯏꯗꯣ ꯁꯨꯃꯥꯏꯅ ꯌꯦꯛꯀꯗꯕꯅꯦ ꯍꯥꯏꯅ ꯃꯥꯅ ꯈꯟꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯤꯀꯨꯞ ꯑꯃ ꯃꯤꯅꯤꯠ 5 ꯈꯛꯇꯪ ꯈꯜꯂꯒ ꯆꯪꯈꯤꯕ ꯄꯣꯠꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯦꯅ ꯂꯧꯗꯣꯏꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯨꯃꯥꯏꯅ ꯌꯥꯎꯈꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯃꯊꯪꯗ ꯁꯤꯒꯨꯝꯕ ꯀ꯭ꯔꯥꯏꯝꯒꯤ ꯊꯕꯛꯁꯤꯗ ꯃꯥ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯄꯥꯏꯔꯛꯀꯅꯤ ꯃꯥ ꯊꯤꯡꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯅꯤ. Sel Kharagidamak nurse samadi doctor Singhi Sinfam Lekha Tahangum Sehaina Jenims ki Medical Superintendent Professor KH Lokeshwar na Phongdokre ngasi Khurai Konsam Lekai Paungnam Ledekta Leiba Kangleipak Medical and Nursing Institute ki Taranithoi Suba Lamp Lighting Ceremony Thoramda Wafamasi Professor KH Lokeshwar na Phongdoki bane Thoramaduda Kangleipak Medical and Nursing Institute ki Principal Ningombam Naninibala Manipur Nursing Council gi Registrar Aribam Jamuna amadi Chingarel Biren Hospital gi Manager KH Rayana Atoiba Mitunglen Singoina Sarugya ki Professor KH Lokeshwar na makha taraduna ana ayek thoklak pada miyam gi punsi kangani haina thajaba thamliba nurse amadi doctor singna isagi ithau masak khangma mathau tai isana tawriba sinfam aduda mai pakna kathokpaga loinana miyam gi damak Tengbang ba haibasi aikoi ki thaudangni haiki Oath taking putukpa matamda yamna phajaba wahai khara yauri which is also done for the medical professions MBBS ki anywhere any degree hoba matamda we give our oath matamamada Hippocrates oath ana Greek philosopher gi physician gi makhada koi torami hojikna Indian government na we have gone to the level of Charaka Otana, Saraka and Susutana, Indian science of medicine, Sida, developed Torumba Mayam to give Matung in a doctor's in Subitori. Palem Panthau Cultural Trust na ngasidagi hauraga sangai gi tongan ba maithong singi matangda numit humni chupna chathagadaba National Workshop cum Seminar ama Eastern Journal Cultural Center Kolkata gi member Thingbaizam Swaran Kumar Singh Naudokre. Let's raise public awareness and support for Sangai conservation. Haibathimda Langjing Achobada Leiba Palem Panthau Cultural Trust ki Sanglenda Chathagadoriba National Seminar Haudokpagi Thoramda Palem Panthau Cultural Trust ki Chairman Buddha Chingtham amadi social activist Rakesh Nauremna Sarugyaki. Atoi mitungi warol da Thingbaizam Swaran Kumar na haikibada Prithibigi mafam ataida fangdraba sangai haibasa makhalasina ngasidi malemna Manipur bu sagtakpada achoba thaudang lauri haibada haiman mathokloi sangai leibagi ngasidi lamkoiba kaya laktuna Manipur gi chatnalon kaya khanghalli sangai kanmana aikoi khudingma ki thaudang oiminase haiki
वांखलकपना मरु ओइरगा 40 किलोमीटर्स की स्क्वायर फीट ओइबा अखोई कैबुल की संगाई की मयुम ओइजो मफम असिगे फुमदी सिंग से मीटर्स ऑफ थिकनेस मीटर के थारम मसिंग असिदि सुम पाथरकपना मरु ओइरगा संगाई की मागे आगे मखोंग द माइ क्लोवन तो पुथरे अदु मागी नेचुरल हैबिटेट्स न दु काइरा अब संगाई मखोंग द फुमदी द नेट प यारखगा हाउ अखोने संगाई खमाई कंदोरिनो Thoramapur warol piriduna Buddha Chingthamna Jam Romila Devi amadi Dr. Lanjen Mamaitena chair lauduna pangthoki Polo Manipuri Hauri Sagol Kangi Lokanare Muna Kangi Lokanare the Yamaru was Shanghai when a Shanghai can the Beati Shanghai 1950 years Adaida Laitre Haidana Moi report low redo Samiti Wanda Mugler me how did this Shanghai to whom there no areas Shanghai Labuduni Shanghai Festival Haidana 2010 the Gi Manipur tourism destination when a Banga City Minister Kana Sudumba Shanghai Festival say world Ibanama or there Haidana Muntafirame at Manipur Geduguma traditional Kanome am the Kanana Jing Lactuno that's international continent में हम दे country में हम दी लाइक है संगाई festival दी मुगल खंगनी संगाई कहीं नो खंगोई अदुना फाड़ी संगाई हाई मतलब दा कोई कबूलम ताऊ नेशन पाक्षी तो पूरा ताऊ ने Sangai Festival lisingani kunithoi ngasi mangani chanman numita moirang khunauda panthoibi khongulon jagoi folk fusion music kom tribe ki nat ki jagoi Central Bureau of Communication, Ministry of Information and Broadcasting sponsor tauba jagoi amadi dholok cholom utli hapta kangjai bungda tangkhul folk music Manipur Center for Tribal Performing Arts na kitlam amadi pinky saikhom gi moirang sai sakli Botana Shri Shri Bal Mukunda Dev Music College ki musical assemble moirang ngakpigani Koiring Drive ki jagoi Sangeet Kala Sangam gi folk dance Maram tribe ki traditional dance kunung isai nachom Lamngang tribe ki jagoi Kanglei jagoi Anoi Legol Kajal gi Dasa Avatar traditional dance samadi Bangladesh ki jagoi utli ibudho marjing hangang da social and cultural development organization gi Malem Mate tribe ki jagoi Thoibi Manipuri Dance and Cultural Research Institute ki Phungaril jagoi Manipur Thangta Cultural Association ki Thangta Central Bureau of Communication Ministry of Information and Broadcasting na sponsor tauba jagoi West Bengal artist ki Thoram Singh Chathari Mao gi Makhil Heritage Site ta traditional blessings Makhil King blowing of traditional horn Ahom dance Naga dance Lansana Chanu Maitei dance Mao traditional dance Guru Ruben Masangba gi special appearance traditional Naga musical ensemble amade evening open live concert pangthokli Khuga Gelzang Resort Churachanpur da tongan ba furup ki nat ki oiba jagoi amade isai camping boating live weaving na chingba pangthokli Haukibab kumja lisingni tarama panda Ganja kilogram merfudra taret fakibaga mari lenena NDNPS ki special quota kumja lisingani tara marida charge sheet submit tawduna chahi asigi manungda taruk lakhanna warrant of arrest issue tawkraba Imphal East ki manung chanba wangkai ningthem pukri mapaldagi laikhidraba laima pokpam yai machawbagi machanupa masagi chahi kuntramari suraba El Tomcha ngasi fawba police na fadan lairiba si yaningdaba phangdok pagalonena Mathang thagi tang taramapan fawbada mahakpu fanaba NDNPS ki special court na ngasi hauna hukum ama nauna hukum ama thokre Myanmar dagi Manipur da lakhipa chinkuki singbu scheduled tribe ki lista chalhan danaba World Meitei Council WMC na Prime Minister Narendra Modi da ai bachirol ama pisinduna taksin kre Council asiki chairman Haigruzam Nabashyam na ngasi thokpa chirol amagi matungina hairiba furup asi Manipur da refugee oina leirakhiba kanglopni hiram asigi matang da Prime Minister na mityeng changduna yengsin binaba chirol aduna palli loinena STDCM na mitei maitei bu scheduled tribe ki lista chalhanna ba changshiliba khongjang asibu atsumna lana uhanna ba honariba asi laibak thibani hare
Manipur Laingak na haukiba September ki tang kunda yu legalization tauna baglaw kiba warep adu handok kadabani haina Manipur ki tongan mafam singda coalition against drugs and alcohol kada amasung tongan balup singna chatharakpa khongjang sing sarukama oina ngarang numidang wairam pung taret taba matamda Thawal district ki manung chanba yaidipok khoiromda miyam gi oiba maira khongchet ama All Manipur Women's Social Reformation and Development Samaj Nupi Samaj the Thawal District United Women's Development Organization Thawal Ima Khoirom Apun Manupi Marup Youth Development Committee Khoirom Amadi Kada Apunna Kutsamna Duna Chat Kre Maida Khongchet Aduda Sarogya Kiba Miyamna Manipur da yu legalization Tawba Yaroi Cabinet ki warep hando u amasung Manipur Miyam yu dagi kallu haiba kholau lauduna chatki Maida Khongchet Adu Khoirom Mayai Laikai dagi Khonsan Bahauduna Khoirom gi tongan ba laikai singda koina chatki amasung Lamtha ki mafam aduda amuk halaktuna Maida Khongchet Adu loishin ki Gaining full citizenship of Manipur indigenous Nupi Manbi and Nupa Manba haina mington ba laidik amanga se haunabi matungina Manipur Press Club ta phongkre Solidarity and Action Against the HIV Infection in India Sathi Amadi All Manipur Nupi Manbi Association Amana Anina Sindana Pangthokiba Thoram Aduda Alka Salam Chairperson Manipur State Commission for Women OJS Mutum Member Secretary Manipur State Legal Services Manipur Randhoni MAYENGBAM Assistant Director Sathi Imphal Amadi Nandini Thokchom Social Activist na Smaru Oiba Mithung Singh Oina Sargyaki Thoramga Mari Lenina Research Principal Investigator Santa Kurai Secretary Amana na Phongdokhibada Nupi Manbi Amadi Nupa Manba Singh Asi Kadaida locate tawi haibana jingba amadi community sing asina thengnari basing asi field da kumthaduna aikhoina community asigi field based perspective lauduna makoi gi trans ki understanding amadi community culture ga loinana nainaraka puthoktuna international level amadi domestic level da advocacy taunabagi tool ama oina puthokpagi data amane hariba data si policy making da su sizinabada yamna kanagani haiba wafam sing phongdokhi Main objective for the United Nations, the target of the United Nations, the multiple bodies like the mechanism mayanda, CG report, citizen tungan ba magi jaga section insida when the CSM reports it hazal lakanda UN India the pressure la akanda the K citizen transgender rules 2020 see review the amendment adugal laiba Manipur gi oiba indigenous nupi manbi nupa manbagi mokoi social cultural identity hapaga policy semba matamda mokoi gi darkar obido adugi matungina mos include taw haina nabagi legitimacy ama sagatagi research na Additional SP Law and Order Chandel Sangarjit Loitongbamgi Command Makhada Additional SP Operations Lamabam Amarjit STPO TS Jamna Anal OC Inspector Roman Singh Inspector Jimmy Paul Monsang Amadi Atai Police Personnel Kayagaloinana Chandelgi Mini Secretariat Complex Amadi Women Market Jabho Bazar gi Manung Amadi Mapalgi Akoibada Sit Pasengbagi Thoram Ama Ngarangdagi Ngasi Fauba Pangtokre Haribasit Sengbagi Thoramasi District Police na Apamba Adu Fangdriba Fauba Lakliba Numit Karani Asi Chathagigani Hari. IGAR South Mantripukhi Complex Manungdalaiba Assam Rifles Public School ARPS na Yumbu Oiduna Inter-School Debate Competition gi Thoram Amangasi School Asida Pangtokre. Hariba competition aduda school asigi principal Dr. Alka Jain, Denny Sharma Aribam, Advocate High Court of Manipur Dr. Sanjeev Chaudhary, Assistant Professor Mathematics Indian Institute of Information Technology Manipur Anina, Mathang Sit Expert Member Ahanba Amadi Anisuboina Sarukya Kibagaloinana, Horyau La Kangrana, Parents Member Oina Sarukyaki. Jangdam Nabaduda Ramakrishna Mission Uripok Manipur Public School Koirengay Camps English Academy Luang Sangbam Maria Montessori School Koirengai Amadi ARPS Mantripukhi gi Mahiroi Anina Junior Amadi Senior Category Ani Thokna Khaidoktuna Pangthokiba debate competition aduda sarugyaki Junior Category gi oina expert singna lottery tawduna Are online classes good for
or bad for the students. Haiba topic that debate pangthoki loinana senior category gi oina social media has improved human communications. Haiba topic the pangthoki. Junior category gi oina Maria Montessori School Koirengai gi Manish Nepramna for the motion da amadi against the motion dana ARPS Mantribukhi gi Bhavya Chaudhary na ahanba position lauki. Maria Montessori School Koirengai gi Paingam Ralengna motion amadi school asimaki Tashia Lukramna against the motion gi oina ani superposition tabangam ki. Senior category gi oina Maria Montessori School gi Ria Tongbramna for the motion amadi ARPS Mantribukhi gi Rista Gautamna against the motion gi oina ahanba position lauki bagaloina ARPS Mantribukhi gi Tankhaibo Daimai na for the motion amadi Camps English Academy Luang Sangbam gi Gagarin Thaudamna against the motion gi oina ani suba position taki loinana Maria Montessori School gi Jashia Lukramna best speaker gi mana fangduna mana mathum singyan thoki. Maitei Pangal Kunthok Ningsing Thoram Committee Maipak Ningthau Committee ki Executive Member Oirambi Ima Sitara Ketri Chandam Laikai Amasung United Chingtam Club Association ki VP Oibiramba Kangpopi District ki Sinam Kom Dalaiba TH David Komna Ikhang Khangaudana Laiki Dabada All Manipur Ethnical Socio-Cultural Organization ki Maigedagi Thamoi Sokna Nungai Tabakaloinana Awaba Fongdurakli Ima Sitara Lamdam Asimaki Asikhakinatana North East ki Oina Atangba Mamomni Mahagna Nupi Samajpu Manaba Thakta Pukhatnaba Honaramba Khagnatana Hiram Kudingmakta Sotana Ladiba Mitei Bangal Nupi Singbu Education Socio-economy, political amadi hiram kayada manaba thakta pukhatnaba honabada lup kayagi luchingbi oiramki amasung ukangi VP oiramba TH David Su tongan ba lup kayagi luchingba oiramba khaknatana aikhogi khunai asi gidamakta su hiram kayada hinglingai matamda kathoklamki luchingba anina hinglingai matamda tongan ba hiram kayada khaktanatana Manipurgi integrity amadi hiram kayagi chireba tanjada khongpham chetna Lekhiba Luchingba Singi Marakta Tamjaringai Oiba Ngaktani Manipurgi Civil Society Organization Kayaga Punna Chatminaduna Hena Phaba Iramdam Oinaba Honabada Yamna Chauna Thaudang Lauramki Makoina Mafam Matam Chadana Lekhidaba Asida Men Khatpangam Laroidaba Awatpa Amadi Soidana Lehoragani Amadi Lekhidraba Singi Imung Manung Amadi Marimata Kayagi Awabadasu Ameskona Saru Yazari Amadi Makoibu Mapugi Manakta Ing na Chikna Tambiba Oirasanu Haina Ameskogi Publicity Secretary na Thokpa Jerul Amana Haidi Hauragliba Mahairoi Singbu Indian Army the officer oina join towning bagi wakhalon poknaba motivational lecture pi bagi thoram amangasi Kakching district ki manung channa Serauda leiba school amada pangthokre Pundrai Battalion Assam Rifles na RGR South ki makhada sinduna pangthokiba thoram aduda Mahairoi punna yangkai humdoina saruk yaki bagaloina Army officer amana Armed Force ta lauriba thodang makhogi punsi mahing tongan ba thak da Army da changbagi mahaigi thak singi matangda Mahairoi singda lecture piki Sangai Festival Lisingani Kunithogi Ngasigi Oiba Thoram Singi Manungda Palace Compound da Leiba MSFDS ta nung tilpung ani taba matamda Gyanan na direction piba minute chamaga taruk sangba film Jianmai lunch Riang nung tilpung mari minute mga taba matamda Sonia Nepram na direction piba minute nifutaret sangba Bloody Fanek Numidang waram pung mga taba matamda Yumnam Ajit Singh na direction piba minute marfuhum doy sangba film 4/11 utpagalonya na numidang pung 8 minute tara chat pamatamda Homeshuri Khoibam na direction piba pung amaga minute nifun nipan sangba film ima mached icha tangkhai utkani Goagi Dr. Shama Prasad Mukherjee Indoor Stadium Telegao da chathariba Yangkai Humdoi Suba International Film Festival of India IFFI gi ngasi utkadaba film singi manungda Manipur gi film ani yauri film sing adudi
Borun Thokjomna direction piba minute taramanga sangba documentary film The Silent Poet amadi SN Chan Sajatina direction piba minute chama manga sangba Brojendroji Luhongbani. Handak Chahigi Oina Pangtok Lima Film Festival is the Manipuri Cinema na Chahiyang Kaimapung Farakpaga Iroinana Manipur State Film Development Society MSFDS na Kankat Laba Feature Amadi Non-Feature Film Manga Utkani. Laibak home drama pangi film chani marfu utkani Indian panorama gi manung channa feature films kunmapan amade non-feature film taramapan utpagalona film chama marfu humdoina international gi saruk oina utkani. Haujik pau gi marthan aten break amatang lauzari. Hotel Ambrosia, situated near Delhi Airport at Mahipalpur, provides room at affordable prices, 24-hour Wi-Fi service, pick and drop service, restaurant service for Northeast and North Indian foods, and Iscom, one of a renowned Manipuri cuisine restaurant, is giving breakfast and a meal as complimentary. So please visit Hotel Ambrosia at Mahipalpur. For more details, please contact Hotel Ambrosia, Mahipalpur, Delhi. Contact number 9643504772. पुजरकले महिंद्रा कंपनी अमदी हॉलैंड कंट्री की IZ कंपनी का पुन्ना टिश्यू कल्चर तौजरगा पुथोकपा आलू चारा असेंगबा आलू चारा अमना आलू केजी अमा हेनबा पोथोक लेरबा आलू चारा पुजरकले सही तरह चुप नमियाम की सेवा तौदुना लाकलबा मचेलबा एग्रो महिंद्रा ट्रैक्टर मालूम बाजारदा ngasi मंगलेंग थोपिरगलो अदोंगी दरकार ओइबा आलू चारा लोबी होरो थाबी होरो Break matung na mayamutaram nok chari makata pauda. Nakalamurom da Goa da chathariba Yangkai Humdoi Suba International Film Festival of India da Manipuri film gi sana pudong ba chahibu ikai khum na ba utpagalona Festival asida fida ama piduna sakhang bibada Ministry of Information and Broadcasting National Film Development Corporation amadi IFFI bo MSFDS ke maigedagi Secretary Sanju Basaspati mayumna mahut sinduna thagar perform dorakli ngarang pangthokiba pawg mifam amada mahakna Manipur gi film imagining them isano amadi Loktak Lairembi film na lamdam asigi khunai culture amadi punsi mahingi matangda miyamda uhanduna khangali Panajida Pangtokiba Pawgi Mifamaduda Mahagna Manipur Film Festival na Chahi Yangkai Surakpagi Thoram Han Nana Pangtokre Manipuri Cinema-gi Puari gi Matangda Paladuna Mahagna Hai Ahan ba feature film Kumjali Singam Gachama Panifunipan Hindi Lolda Puthok na ba honabada Mai Pakide Chahi Kungi Matung Kumja Lisingam Gachama Pan Humdrama Thoida SN Chan na honaduna Atopa feature film Brojendrogi Luhong ba Puthok na honaki Adum oinama kumjari singam gachamapan humdrani thoida karam manamohan na puthokpa Bengali filmmaker Dev Kumar Bose na direction pituna matam gi Manipur feature film asi puthoki Adum oinama kumjari singam gachamapan humdra humdoida SN Chanbu ahanba Manipuri film director oiba manamna father of Manipuri cinema haina khangnari haki Haukiba pung kunmarida India da nauna miyoi Chahum nifutaret COVID positive oiba thengnare. Laikidaba migi masingna ahumni fagalapagi changchada mafudrani pandasmik nipan sinoiri apunba confirm case na koti mari lak nifutaruk lising humdra chanipan kuntra yaukre. Active case na lising mga chamanga taratarukta hantarakle. Laina asna maram orga laikidaba migi masingna lak mga lising kuntra chatruk sutna marini. Laina asiki nabhodona discharge taukiba migi masingna koti mari lak nifumathoi lising kuntra mari chatre tarani. Laina asigi ngakthok na vaccine kapthoki pa apun mamigi masingna koti chani daramapan lag marfumapan henkre malem gi oina covid lachet na khwadigi hena sokala balai vaccine manung da USA na hanba India na ni suba amadi France na ahom suba da lady awang nungpok state singi oina Assam na hanba Mizoram na ni suba amadi Manipur na ahom suba da lady Prime Minister Narendra Modi na laibak asigi puwari di mikha ponbagi puwari nate laibak kidamak thauna laina kathok kibagi puwari ni haina phongdokre India na ningkha tamlaba matungda laibak asigi lanna iramniba mikha ponbagi puwari adu hongdok pham thokpani adubu hongdok lamdre adubu British na chatharamba asoiba sing adu laibak asida
kanna chumthoknaba hotnari haina Modi na phongdokhi wafam asi Prime Minister Narendra Modi na ngasi Assam gi legendary war hero Lachit Barphukan ge Chamari suba mapok kumon thoram loishinma numita saruk yarduna phongdokhibani hanigi President Ramnath Kovind na chatliba chahi asigi February thada Guwahati da Lachit Barphukan ge Chamari rak suba mapok kumon thoram asi haudokhibani ningsingba yabadi Lachit Barphukan ase maning tamba Assam Ahom Leibaki Royal Army gi maming lereba General Oiramki Lachit Barphukan na Leibaki damak kathokkiba thauna adubu Leibak miyam da khangan nabagi pandam da Assam lengak na India gi konung New Delhi da numit humni chupna pangthorak pat thoram gi ngasi aroiba numit da Prime Minister na saruk yakhibani Mathang tha December gi ahan ba chayol gi hauraga Miyamna numit mangani Rashtrapati Bhavan Museum da changduna yengba yabagi ayaba pigadauri yengba yabagi numit sing adudi yumse kaisa sagol sen irai thangja amadi nongmaijing numit ni adumakpu gazetted suti sing dadi thonglon gani matamna ayuki pung 10 dagi 13 dagi numit yungba pung 12 numit yungba 13 dagi nungthil pung ama dagi numidang moiram pung mari fawbani miyamna Lebak pokpadagi nomaizing fawba Rashtrapati Bhavan Museum Complex changduna yengba yaragani hari Haujik sanabagi pau lobirasi FIFA World Cup desingani kunithoida ngasi India gi pungfam da nungthil pung ahum makhai taba matamda Wales amadi Iran ga lamba taunarbada numidang pung 6 makhai taba matamda Qatar amasung Senegal numidang pung 8 makhai taba matamda Netherlands ka Ecuador ga lamba taunaragani miyamna Kaurangna ngainikiba match singi manungda ngarang numidang pung 8 makhai taba matamda sanakiba Portugal amadi Ghana thengnabada Portugal na Ghana bo panjal ahum ani da maithiba pikhi amadi Brazil na Serbia bo panjal ani shino da maithiba pikhi angan bagi match da Switzerland na Cameroon bo panjal amasino da maithiba pikhi Uruguay amasung South Korea panjal amata chanaba ngamdana draw chatki Belgium na Canada bu panjal amasino da maithiba pikhi Transmen amadi Transwomen under 25 category gi oina Ya All Sports Club YSC na sinduna Yaisa Football Arena Kakching DSA maning paringda trial ama lakliba tang kuntare da pangthok lagani hari lakadoriba season lisingani kunithoi kulhumdoi gi damak pangthokadoriba trial asida saruk yaning basingna hariba mafam asida ayuki pung 9 tabada report tawraba yagani hari ngasi nongmagi oiba ay ngasagi pau pizari Ngasi gi oina Manipur da khwaidagi sakhibagi chang Celsius degree 19.3 oikibaga loinana khwaidagi ingkhibagi changna Celsius degree 8.9 oiki nungsite yawba ising malelgi changna ayukta chada 35 oiki nungtilna chada 93 oiki aroibada maroiba pa Ibudhaw Marjing Polo Complex ta ahan ba Ibudhaw Marjing Sagol Lamjel Pangthokre Polo Complex asi world class tourist spot oina ba semgat agani haina Chief Minister Nongthomam Birena Phongdokre National Family Health Survey gi matungina North East ki state singi manungda Manipur na nupi da khut thabada makok oiri miron binupi singda phubagi changsu adumak wangna lairi hairi Sel khara ki tamak nurse amadi doctor singi sinfam lekha tahangum sihana Jenims ki medical superintendent Professor KH Lokeshona Phongdokre
amadi prithibigi mafam ataida fangdraba sangai haiba sa makhalasina ngasidi malemna Manipur bu sak takpada achaubu thaudang lauri hari Howjiki oinadi IS News na pizza pau matang sa loisinjari